ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯄꯨꯔꯛꯏꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯂꯒ ꯑꯍꯦꯟꯕ ꯈꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯨꯔꯛꯏꯕꯁꯤ ꯌꯦꯡꯕꯗ ꯃꯁꯤꯅ ꯍꯦꯜꯂꯤ, ꯃꯁꯤꯅ ꯈꯔ ꯋꯥꯠꯂꯤ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦꯗ꯫ ꯑꯗꯨꯃꯛꯅꯅꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯅꯄꯥꯡꯒꯜ, ꯅꯔꯧꯁꯤꯡ, ꯍꯩꯁꯤꯡꯕ, ꯅꯊꯧꯅꯥ ꯑꯗꯨ ꯏꯄꯥꯅ ꯌꯦꯡꯂꯒꯦ꯫ ꯑꯩꯒꯤ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯂꯣꯛꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯊꯧꯗꯨ ꯅꯨꯡꯖꯥꯎꯁꯤꯡ ꯑꯁꯤ ꯄꯨꯈꯠꯂꯛꯎ"꯫ ꯑꯁꯨꯝꯅ ꯊꯧꯗꯥꯒꯤ ꯄꯔꯩ ꯄꯤꯔꯛꯂꯕꯗ ꯇꯝꯕ ꯅꯨꯄꯥ 5 ꯑꯗꯨꯅ ꯑꯔꯨꯕ ꯂꯣꯛꯆꯥꯎꯁꯤꯡꯗ ꯀꯨꯝꯗꯨꯅ ꯃꯥꯅ ꯉꯝꯕ ꯄꯨꯈꯠꯂꯛꯄ, ꯃꯁꯤꯅ ꯃꯆꯥꯎꯔꯦ ꯈꯟꯕ ꯊꯧꯗꯨ ꯅꯨꯡꯖꯥꯎꯁꯤꯡ ꯑꯗꯨ ꯄꯨꯈꯠꯂꯛꯇꯨꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯑꯋꯥꯡꯕꯗ ꯌꯧꯔꯛꯇꯨꯅ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯑꯄꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯦꯟꯗꯨꯅ ꯊꯝꯃꯤ꯫ ꯊꯧꯗꯨ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯧꯕ꯭ꯔꯨꯅ ꯌꯦꯡꯂꯛꯄꯗ ꯊꯧꯗꯨ ꯅꯨꯡꯁꯤꯡ ꯑꯗꯨ ꯆꯥꯎꯕ ꯃꯥꯟꯅꯕ, ꯄꯥꯛꯄ ꯃꯥꯟꯅꯕ, ꯂꯨꯝꯕ ꯃꯥꯟꯅꯕ, ꯑꯁꯤꯅ ꯈꯔ ꯐꯖꯩ, ꯃꯁꯤꯃꯗꯤ ꯈꯔ ꯇꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯖꯥꯎ 5 ꯑꯗꯨꯅ ꯇꯝꯕ ꯅꯨꯄꯥ 5 ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯃꯇꯤꯛ ꯃꯌꯥꯏ ꯂꯦꯞꯄꯗ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯅꯨꯡꯕꯪꯅꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ 5ꯅ ꯑꯆꯧꯕ ꯎꯄꯥꯜ ꯄꯥꯃꯦꯜ ꯑꯃꯃꯝ ꯃꯔꯨ ꯂꯦꯐꯨ ꯑꯃꯠꯇ ꯇꯠꯍꯟꯗꯅ, ꯎꯅꯥ ꯑꯃꯠꯇ ꯀꯦꯜꯍꯟꯗꯅ, ꯂꯩꯔꯥꯡ ꯑꯃꯠꯇ ꯇꯠꯍꯟꯗꯅ ꯀꯦꯜꯍꯟꯗꯅ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯤ 5 ꯑꯗꯨ ꯑꯋꯥꯡꯕ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯃꯇꯥ ꯐꯔꯕ ꯄꯥꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯊꯥꯎꯀꯣ"꯫ ꯋꯥꯍꯩ ꯈꯤꯕꯤꯛ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯇꯝꯕ ꯅꯨꯄꯥ 5 ꯑꯗꯨꯗꯤ ꯀꯟꯕꯗ ꯃꯥꯟꯅꯕ, ꯂꯧꯁꯤꯡꯗ ꯃꯥꯟꯅꯕ, ꯋꯥꯡꯕꯗ ꯃꯥꯟꯅꯕ, ꯊꯧꯅꯥ ꯐꯕꯗ ꯃꯥꯟꯅꯕ, ꯃꯥꯟꯅꯕꯒꯤ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯅ ꯃꯥꯟꯅꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯛꯏ꯫ ꯃꯈꯣꯏ 5 ꯑꯗꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯎꯄꯥꯜ 5, ꯃꯔꯥ ꯑꯃꯠꯇ ꯇꯠꯍꯟꯗꯅ, ꯎꯅꯥ ꯑꯃꯠꯇ ꯀꯦꯜꯍꯟꯗꯅ, ꯍꯩꯔꯥꯡ ꯄꯥꯟꯕ ꯄꯥꯝꯕꯤꯗꯅ ꯍꯩꯔꯥꯡ ꯑꯃꯠꯇ ꯁꯣꯛꯍꯟꯗꯅ, ꯂꯩꯔꯥꯡ ꯁꯥꯠꯄ ꯄꯥꯝꯕꯤꯗꯅ ꯂꯩꯔꯥꯡ ꯑꯃꯠꯇ ꯀꯦꯜꯍꯟꯗꯅ ꯀꯧꯕ꯭ꯔꯨ ꯃꯥꯒꯤ ꯆꯤꯡꯗꯣꯟꯗ ꯃꯍꯧ ꯃꯀꯥ ꯂꯥꯝꯅ ꯊꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯇꯝꯕ ꯅꯨꯄꯥ 5ꯅ ꯄꯥꯡꯊꯣꯛꯏꯕ ꯊꯕꯛ ꯄꯨꯝꯕ ꯀꯧꯕ꯭ꯔꯨꯅ ꯃꯤꯠꯌꯦꯡ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯋꯥꯈꯜꯗꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯝꯕ ꯅꯨꯄꯥ 5 ꯑꯁꯤꯒꯤ ꯑꯔꯦꯞꯄ ꯃꯇꯤꯛ ꯃꯌꯥꯏ ꯑꯍꯦꯟꯕ ꯈꯪꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯁꯨ ꯑꯊꯣꯏ ꯑꯍꯦꯟ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯀꯧꯕ꯭ꯔꯨ ꯃꯥꯏꯊꯤꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯧꯕ꯭ꯔꯨꯅ ꯈꯜꯂꯤ, ꯃꯈꯣꯏ ꯇꯝꯕ ꯅꯨꯄꯥ 5 ꯑꯁꯤ ꯀꯟꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯕꯨ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯅꯨꯡꯊꯦꯜ ꯂꯩꯃꯒ ꯃꯇꯤꯛ ꯃꯌꯥꯏꯗ ꯌꯦꯡꯅꯕꯗꯗꯤ ꯏꯆꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯍꯦꯜꯂꯤꯗꯣ꯫ ꯏꯆꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯧꯕꯗꯤ ꯌꯥꯎꯗꯦꯗꯣ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯪꯕ ꯉꯝꯕ, ꯄꯟꯊꯧꯒꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨ ꯈꯪꯕ ꯉꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯄꯥꯡꯒꯜꯂꯕꯒꯤ ꯃꯄꯥꯔꯤ ꯁꯥꯝꯕ ꯄꯥꯡꯒꯜ ꯀꯟꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯔꯤ, ꯂꯣꯌꯥ ꯂꯥꯛꯄ ꯄꯥꯡꯒꯜꯂꯕꯒꯤ ꯃꯄꯥꯔꯤ, ꯅꯪ ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎ"꯫ ꯑꯁꯨꯝꯅ ꯀꯧꯁꯤꯜꯂꯛꯄꯗ ꯄꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯟꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨꯅ, "ꯄꯥꯔꯤ, ꯅꯪꯒꯤ ꯄꯟꯊꯧ ꯂꯣꯌꯥ ꯂꯥꯛꯄ ꯄꯥꯡꯒꯜꯂꯕꯒ ꯀꯧꯕ꯭ꯔꯨꯔꯩꯒ ꯃꯇꯤꯛ ꯃꯌꯥꯏꯗ ꯀꯅꯥꯅ ꯍꯦꯜꯂꯤ? ꯅꯪꯅ ꯅꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯈꯜ ꯑꯗꯨ ꯍꯥꯏꯌꯨꯗꯅ ꯇꯥꯁꯤ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯂꯛꯄꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯄꯥꯔꯤ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯂꯥꯏꯅꯤꯡꯊꯧꯗꯤ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯨꯝꯕ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯗꯣ꯫ ꯆꯤꯡꯁꯥꯡꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯥꯏꯀꯩ ꯉꯥꯛꯂꯤꯕ ꯄꯨꯝꯅꯃꯛ ꯂꯥꯏꯅꯤꯡꯊꯧ ꯅꯪꯒꯤ ꯊꯧꯖꯥꯜꯅ ꯉꯥꯛꯂꯤꯕꯅꯤꯗꯣ꯫ ꯑꯩꯒꯤ ꯏꯄꯥꯗꯤ ꯁꯨꯞꯅꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ
ꯆꯤꯡꯁꯥꯡ ꯃꯆꯥ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯖꯕꯇꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯒ ꯄꯟꯊꯧ ꯏꯄꯥꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯄꯟꯊꯧ? ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯧꯕ꯭ꯔꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯒꯤ ꯄꯂꯦꯝ ꯏꯃꯥꯒ ꯑꯩꯒꯤ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯗꯤ ꯀꯅꯥꯅ ꯍꯦꯟꯕꯒꯦ ꯄꯥꯔꯤ? ꯀꯧꯕ꯭ꯔꯨꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯏ, ꯑꯩꯒꯤ ꯏꯃꯥꯗꯤ ꯆꯨꯝꯅꯒꯤ ꯆꯤꯡꯁꯥꯡ ꯑꯃꯈꯛꯀꯤ ꯈꯨꯂꯥꯛꯄꯤ ꯑꯣꯏꯖꯕꯇꯅꯤ, ꯑꯗꯨꯒ ꯄꯂꯦꯝ ꯏꯃꯥ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯗꯤ ꯆꯤꯡꯁꯥꯡ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯇꯥꯔꯤꯕ ꯍꯧꯔꯤ ꯍꯧꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯄꯂꯦꯝꯅꯤꯗꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯃꯃꯥꯅꯤ꯫ ꯏꯃꯥ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒ ꯑꯩꯒꯤ ꯏꯃꯥꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯌꯥꯔꯣꯏꯗꯣ ꯂꯥꯏꯅꯤꯡꯊꯧ? ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯔꯛꯂꯕꯗ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨꯅ ꯄꯦꯜꯂꯗꯨꯅ ꯐꯔꯦ, ꯅꯪ ꯆꯠꯂꯣ ꯍꯥꯏꯔꯛꯂꯦ꯫ ꯃꯊꯪ ꯃꯊꯪ ꯄꯥꯡꯒꯜꯂꯕ ꯃꯈꯣꯏ ꯇꯝꯕ ꯅꯨꯄꯥ 4 ꯑꯗꯨꯕꯨꯁꯨ ꯋꯥꯍꯪ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯪꯕꯗ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝꯗꯨ ꯉꯥꯛꯇ ꯄꯤꯔꯛꯏ꯫ ꯄꯥꯎꯈꯨꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯧꯕ꯭ꯔꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯐꯪꯂꯦ, ꯑꯗꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯈꯟꯕꯗ ꯉꯁꯤ ꯑꯩꯒꯤ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯁꯥꯡ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ 4ꯃꯛꯇ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯆꯠꯇꯨꯅꯤ꯫ ꯅꯈꯣꯏꯅ ꯂꯣꯏꯂꯝ ꯃꯥꯏꯀꯩꯗ ꯆꯠꯂꯒ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯥꯔꯝ 109 ꯐꯥꯗꯨꯅ ꯍꯥꯟꯅ ꯄꯨꯔꯛꯄ ꯉꯝꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯒꯤ ꯏꯃꯣꯝ ꯅꯨꯡꯊꯦꯜ ꯂꯩꯃ ꯑꯁꯤ ꯄꯤꯔꯒꯦꯀꯣ꯫ ꯑꯁꯨꯝ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨꯅ ꯊꯧꯗꯥꯒꯤ ꯄꯔꯦꯠ ꯄꯤꯔꯛꯂꯕꯗ ꯇꯝꯕ ꯅꯨꯄꯥ 5ꯃꯛꯅ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯤꯔꯨꯡꯇꯦꯟ ꯇꯥ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ, ꯑꯋꯥꯡꯒꯤ ꯃꯥꯏꯀꯩ, ꯈꯥ ꯃꯥꯏꯀꯩ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ 4ꯃꯛꯇ ꯁꯨꯅ ꯆꯤꯡꯁꯥꯡ ꯄꯨꯝꯅꯃꯛ ꯁꯨꯅ ꯁꯥꯔꯝ 109 ꯐꯥꯅꯕ ꯁꯥ ꯊꯤꯔꯛꯄꯗ ꯅꯣꯡꯗꯝꯕꯗꯒꯤ ꯅꯣꯡꯗꯝꯈꯣꯜ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ? ꯅꯣꯡꯄꯣꯛꯇ ꯂꯩꯔꯝꯕ ꯁꯥ ꯄꯨꯝꯅꯃꯛ, ꯑꯋꯥꯡꯗ ꯂꯩꯔꯝꯕ, ꯅꯣꯡꯆꯨꯞꯇ ꯂꯩꯔꯝꯕ ꯑꯃꯗꯤ ꯈꯥ ꯃꯥꯏꯀꯩꯗ ꯂꯩꯔꯝꯕ ꯁꯥ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯛꯄꯗ ꯁꯥ ꯑꯃꯠꯇ ꯎꯗ꯭ꯔꯦ, ꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁꯥ ꯄꯨꯝꯅꯃꯛ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯄꯗ ꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯑꯋꯥꯡꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯣꯡꯗꯝꯕꯅ ꯈꯪꯍꯟꯕ ꯃꯥꯜꯂꯤ꯫ ꯁꯥꯁꯤꯡ ꯑꯁꯤꯅ ꯆꯦꯜꯂꯛꯄꯗ ꯑꯁꯤꯅ ꯀꯗꯥꯏ ꯌꯧꯔꯦ? ꯑꯁꯨꯝ ꯍꯥꯏꯔꯕꯗ ꯃꯥꯔꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯌꯧꯔꯦ꯫ ꯃꯥꯔꯖꯤꯡ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯥꯔꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯁꯥꯇꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ 5 ꯑꯗꯨꯅ ꯁꯥꯒꯤ ꯁꯥꯔꯝ ꯊꯤꯔꯛꯄ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯔꯛꯄꯗ ꯁꯥ ꯄꯨꯝꯅꯃꯛꯇꯤ ꯃꯥꯔꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗ ꯂꯩꯔꯦꯗꯅ ꯍꯥꯏꯗꯨꯅ ꯇꯝꯕ 5 ꯑꯗꯨꯅ ꯃꯥꯔꯖꯤꯡ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯌꯧꯔꯛꯄꯗ ꯁꯥꯁꯤꯡ ꯑꯁꯤ ꯀꯥꯏꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯇꯝꯕ ꯅꯨꯄꯥ 5 ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯂꯤꯔꯨꯡꯇꯦꯟ ꯄꯥꯏꯗꯨꯅ ꯀꯥꯞꯄ ꯇꯥ ꯍꯨꯟꯗꯨꯅ ꯇꯥꯟꯅꯔꯛꯄ ꯑꯁꯤꯅ ꯁꯥꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯕꯗ ꯇꯣꯂꯣꯝꯈꯣꯝꯕꯅ ꯂꯩꯔꯤꯕ ꯃꯥꯅ ꯁꯪꯂꯤꯕ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯊꯨꯡꯂꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯗ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯕꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫